ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯡꯒꯣꯏꯒꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯑꯗꯨꯗ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯍꯥꯛꯅ ꯆꯠꯆꯅꯤꯡꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯉꯁꯤꯁꯦ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯄꯥꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏꯒꯤ ꯀꯀꯥ ꯆꯨꯝꯈꯥꯝ ꯃꯣꯗꯨꯃꯨꯒꯣꯟꯒ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯔꯛꯄꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯥꯏꯁꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ ꯁꯪꯒꯣꯜꯁꯦ ꯅꯨꯃꯤꯠꯀ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀ ꯊꯣꯡ ꯍꯥꯡꯕꯅꯤ ꯑꯗꯨꯕꯨ ꯀꯀꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯗꯨꯅ ꯒꯦꯠꯁꯦ ꯍꯥꯡꯕꯤꯔꯒ ꯉꯁꯤꯒꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯖꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯀꯀꯥꯒ ꯂꯣꯏꯅꯔꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯀꯥꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯖꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯂꯥꯏꯀꯣꯜ ꯃꯅꯨꯡꯁꯤꯗ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤꯕꯨ ꯊꯥꯒꯣꯟꯅꯖꯔꯒ ꯑꯩꯅ ꯈꯤꯇꯪ ꯄꯟꯖꯅꯤꯡꯕ ꯑꯃꯈꯛꯇꯤ ꯋꯥꯡꯒꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯀꯣꯜ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯌꯧꯅ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯄꯥꯛꯁꯤꯗ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯅꯤꯡꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯀꯥꯡꯕꯨ ꯄꯨꯝꯅꯃꯛꯀꯤꯁꯨ ꯂꯥꯏꯅꯤꯡꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯀꯣꯜ ꯃꯅꯨꯡꯁꯤꯗ ꯉꯁꯤ ꯏꯆꯥ ꯅꯨꯄꯥꯁꯤꯃ ꯂꯥꯛꯇꯨꯅ ꯍꯪꯉꯕꯁꯤꯗ ꯁꯨꯝ ꯆꯪꯉꯨꯁꯤ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ ꯑꯩꯅ ꯍꯦꯟꯅ ꯊꯣꯏꯅ ꯈꯪꯉꯨꯕꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯕꯤꯔꯛꯄ ꯇꯥꯛꯄꯤꯔꯛꯄ ꯑꯗꯩ ꯇꯝꯕꯤꯔꯝꯕ ꯄꯊꯥꯡꯀꯣꯠꯀꯤ ꯋꯥꯔꯤꯁꯤꯡꯒꯤ ꯁꯤꯡꯅꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕ ꯁꯪꯂꯦꯟ ꯏꯙꯧꯒꯤ ꯁꯪꯂꯦꯟꯁꯦ ꯑꯆꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯃꯥꯡꯉꯩꯒꯤ ꯀꯣꯂꯨ ꯌꯩꯈꯥꯏꯈꯤꯕꯒꯤ ꯃꯐꯝꯗꯨ ꯑꯣꯏꯅ ꯑꯍꯜꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯁꯤꯅ ꯃꯥꯂꯦꯝ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯅꯤ ꯍꯥꯏꯅ ꯈꯥꯕ ꯂꯥꯏꯅꯤꯡꯊꯧ ꯈꯥꯕꯒꯤ ꯈꯨꯕꯝꯅꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨ ꯁꯤꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯍꯦꯟꯅ ꯀꯨꯞꯁꯟꯕ ꯃꯔꯣꯟꯗꯨꯗꯤ ꯅꯨꯡꯗ ꯈꯔ ꯂꯩꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯍꯥꯏꯕꯗ ꯈꯤꯇꯪ ꯂꯨꯕ ꯑꯃꯁꯨ ꯂꯩꯔꯤ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨ ꯃꯊꯪ ꯊꯤꯖꯤꯜ ꯍꯨꯝꯖꯤꯟꯕꯒꯤ ꯃꯈꯥ ꯄꯣꯜꯂꯗ ꯋꯥꯡꯒꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯟꯗꯨꯗꯤ ꯑꯗꯨꯝ ꯃꯊꯪ ꯂꯥꯏꯔꯤꯛ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯙꯧꯒꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕ ꯁꯪꯂꯦꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯅꯤꯡꯊꯧꯔꯣꯜ ꯆꯤꯡꯈꯟꯗ ꯑꯗꯒꯤ ꯈꯥꯒꯦꯝꯕ ꯀꯩꯅꯣꯗ ꯂꯥꯡꯖꯩꯗ ꯀꯩꯗ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯒ ꯂꯩꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨꯅ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯔꯒ ꯋꯥꯡꯒꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯦ ꯄꯨꯝꯅꯃꯛꯀꯤ ꯍꯧꯐꯝꯅꯤ ꯁꯥꯠꯐꯝꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤꯗꯤ ꯅꯨꯃꯤꯠ 8ꯅꯤ ꯀꯟꯐꯔꯦꯟꯁ ꯐꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯍꯧꯐꯝ ꯁꯥꯐꯝ ꯑꯁꯦꯡꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯄꯨꯊꯣꯛꯅꯕ ꯃꯇꯝꯗ ꯋꯥꯡꯒꯣꯏꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ ꯑꯗꯒꯤ ꯃꯊꯪ ꯃꯁꯤꯒꯤ ꯋꯥꯡꯒꯣꯏꯒꯤ ꯄꯣꯠꯁꯤꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯗꯕ ꯄꯣꯠꯅꯤ ꯁꯤꯃꯛ ꯍꯥꯏꯔꯒ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯁꯟꯒꯦ ꯑꯩꯗꯤ ꯌꯥꯝ ꯀꯨꯞꯅꯁꯨ ꯍꯩꯇꯦ ꯈꯪꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯥ ꯑꯩꯅ ꯃꯐꯝꯁꯤꯡꯁꯦ ꯇꯥꯛꯄꯁꯤ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯔꯒ ꯇꯥꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯜ ꯄꯨꯡꯅꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯁꯪꯂꯦꯟꯒꯥꯁꯦ ꯀꯩ ꯄꯨꯡꯅꯤ ꯃꯤꯔꯦꯜ ꯄꯨꯡꯒ ꯍꯥꯏꯔꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯣꯠ ꯑꯣꯏꯅꯁꯨ ꯑꯍꯜꯁꯤꯡꯅ ꯍꯥꯏ ꯃꯁꯤ ꯂꯣꯏꯅꯅ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤꯗ ꯈꯣꯡ ꯊꯥꯡꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯀꯤꯕꯖꯥꯠꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯕꯗ ꯀꯤꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯦꯝ ꯄ꯭ꯂꯦꯠ ꯊꯦꯠꯂꯝꯃꯤꯁꯤꯡꯁꯦ ꯂꯥꯏꯐꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯃꯐꯝ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯐꯝ ꯂꯣꯏ ꯄ꯭ꯂꯦꯠꯁꯤ ꯂꯣꯏ ꯊꯦꯠꯂꯝꯕꯅꯤ ꯍꯧꯖꯤꯛꯁꯤ ꯃꯊꯪ ꯃꯥꯡꯈꯤꯗꯅ ꯇꯧꯔꯛꯏꯕꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯑꯉꯛꯄ ꯑꯩꯈꯣꯏ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤ ꯂꯥꯏꯐꯝꯁꯤꯗ ꯂꯥꯏꯀꯣꯜ ꯃꯅꯨꯡꯁꯤꯃꯛꯇꯗ ꯂꯩꯔꯤꯕ ꯂꯥꯏꯐꯝꯁꯤꯁꯨ
khudam changdam yam pi khudam changdam yamna piba aduga loinana mi pokpa ngamba mi siba ngamba adu punamak si seida mihing bangamba pham akogi phamthon ka ge su phangba adagi ama to ge su phangba pot punamak si wangoi sida ayamba leiba jani adu leiba ji ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕ ꯎꯗꯕ ꯑꯗꯒꯤ ꯊꯤꯖꯤꯜꯂꯨꯗꯕ ꯈꯪꯍꯧꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯃꯥꯡꯈꯤꯒꯗꯧꯔꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯖꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯤꯔꯣꯟꯗ ꯅꯍꯥꯔꯣꯟꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯅꯍꯥꯁꯤꯡꯅ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯊꯤꯖꯤꯜꯍꯟꯅꯤꯡꯉꯤ ꯃꯁꯤ ꯄꯣꯠꯁꯤ ꯈꯔ ꯀꯨꯞꯅ ꯊꯤꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄꯨꯝꯅꯃꯛ ꯀꯟꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯊꯥꯖꯖꯕ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟ ꯑꯆꯧꯕꯁꯦ ꯁꯤꯗ ꯁꯥꯔꯤꯁꯦ ꯃꯁꯤ ꯀꯨꯏꯒꯤꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯁꯤꯃꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ 19 ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯣꯖꯥ ꯅꯤꯄꯥꯝꯆꯥꯅ ꯃꯥꯒꯤ ꯀꯩꯅꯣ ꯃꯈꯥꯗ ꯇ꯭ꯔꯁ ꯁꯦꯝꯃꯒ ꯑꯣꯖꯥꯅ ꯀꯠꯄꯤꯔꯝꯕꯅꯤ 19 ꯀꯩꯅꯣꯗ 2008ꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤ ꯀꯠꯈꯤꯕ ꯑꯗ ꯊꯥꯔꯤꯁꯦ 09 ꯑꯗꯤ ꯊꯥꯏ 2009 ꯑꯣꯏꯗꯧ ꯃꯥꯜꯂꯦ 9 ꯑꯣꯏꯒꯗꯧꯕ 9 ꯑꯣꯏꯗꯣꯏꯕ 9 ꯐꯦꯕ꯭ꯔꯨꯋꯥꯔꯤ 09 ꯑꯅ ꯍꯣꯏ ꯑꯗꯨ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯠꯄꯁꯦ ꯀꯔꯝ ꯀꯥꯟꯗꯒ ꯍꯔꯥꯎꯅꯒꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯁꯦ ꯇ꯭ꯔꯤꯇꯤꯌꯥ ꯍꯥꯏꯅ ꯑꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯤ ꯇ꯭ꯔꯤꯇꯤꯌꯥꯁꯤꯗ ꯑꯗꯨꯃꯛ ꯍꯔꯥꯎꯔꯦ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯑꯗꯨꯝ ꯍꯔꯥꯎꯔꯛꯏ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ 1950ꯒ ꯀꯩꯅꯣ 52 53 ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯍꯔꯥꯎꯕꯁꯤ ꯑꯗꯨꯃꯛ ꯎꯔꯛꯑꯦ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯈꯪꯖꯔꯛꯄꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯅꯨꯡ ꯆꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯈꯤꯕ ꯃꯐꯝꯁꯦ ꯁꯤꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯔꯤ ꯁꯛꯅ ꯑꯩꯈꯣꯏꯒꯤ ꯃꯄꯤꯍꯜꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗꯤ ꯁꯤꯗ ꯋꯥꯡꯒꯣꯏꯁꯤꯗꯅꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯃꯛ ꯏꯙꯧꯒꯤ ꯋꯥꯄꯦꯟꯒꯤ ꯁꯪꯂꯦꯟꯁꯤꯗꯤ ꯍꯧꯖꯤꯛ ꯑꯋꯥꯡꯕ ꯂꯩꯔꯤꯕ ꯃꯐꯝꯁꯤꯃꯛꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯁꯨꯝ ꯇꯥꯖꯍꯧꯕꯗꯒꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯈꯪꯗ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯀꯀꯥ ꯑꯩꯈꯣꯏ ꯋꯥꯡꯒꯣꯏꯒꯤ ꯀꯀꯥ ꯆꯨꯝꯈꯥꯡꯒꯤ ꯃꯣꯙꯨꯃꯒꯣꯜ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕꯤꯕꯅꯤ ꯀꯀꯥꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯨꯔꯦ ꯉꯁꯤꯁꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯈꯪꯉꯨꯗꯕꯅꯤꯅ ꯃꯐꯝ ꯆꯪꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯍꯜ ꯑꯃ ꯌꯥꯎꯔꯒꯗꯤ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯖꯕꯅꯤ ꯑꯍꯟꯗꯒꯤ ꯑꯗꯨꯅ ꯀꯀꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯔꯦ ꯍꯥꯏꯗꯅ ꯑꯩ ꯁꯤꯃ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯒꯦꯠ ꯂꯣꯟꯖꯜꯂꯝꯃꯦ ꯑꯗꯨꯒ ꯁꯣ ꯄꯥꯜꯂꯝꯗꯣꯔꯦ ꯃꯌꯥꯝꯅ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯈꯣꯏꯔꯝꯕ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯋꯥꯡꯒꯣꯏꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯂꯥꯏꯐꯝ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯊꯣꯡ ꯍꯥꯡꯒꯗꯕ ꯃꯇꯝ ꯁꯒꯣꯜꯁꯦꯜ ꯑꯃꯁꯨꯡ ꯄꯨꯔꯅꯤꯃꯥ ꯈꯨꯗꯤꯡ ꯃꯣꯔꯅꯤꯡ 7:30 AM ꯑꯇꯣꯞꯄ ꯅꯨꯃꯤꯠꯇ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯍꯥꯏꯔꯕꯗꯤ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏ ꯎꯅꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯦꯕꯥ ꯀꯃꯤꯇꯤ ꯋꯥꯡꯒꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯦꯠꯄꯤꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯦꯕꯥꯔꯤꯒꯤ ꯅꯝꯕꯔ 1ꯒꯤꯁꯦ ꯏꯕꯣꯆꯥ ꯊꯧꯅꯥꯎꯖꯝ
मागी नंबर ना 9856832073 अदुगा नंबर 2 गिजना जॉय लॉन्ग जंप 93780284442 सुमाइने पी